आकाशवाणी इम्फाल आरके गोरानी पाउ पाजरी अहानबदा मरुओइबा पाउ मणिपुर ngasi leibak asi yod ki mi haina khangnaba Sardar Vallabhbhai Patel gi 195 suba mapokmon palan thoram Rashtra Ekta Divas pangthoki मुख्यमंत्री एन बीरेन हाइरी कोविड-19 की अवाबा मायोक नजरबसु माके सरकारना साखो थरंग की थबक क्या पाइखतले प्रधानमंत्री ओइरेंबी इंदिरा गांधी की वाखलोन तुंगिंदुना लेबा की अपुनबगे सक्तम ngaknaba wasak लौनबसु मुख्यमंत्री ना हाइरी मणिपुर ngasi कोविड-19 अनोबा केस 230 लाखपगा लोइनना अपुनबा पॉजिटिव केस 39 ga sangwa ani sure प्रधानमंत्री ना लेबाक असिदा शांति अमु सखरबा पुरकनबा अमदि एक भारत श्रेष्ठ भारत के पांदमदु फंगबा ngamnaba punna होनामिननबा मियामदा अपील तौरी अमसुंग लेबाक असिदा कोविड-19 नि फरकपि सांग सादा 13.3 यौरे लेबाक असिना मालेंग विलायसेट ओइरिबा कोविड-19 की मायोक्ता पुन्ना अमतो ओइना लांथेंगनरी लमदम सिगी मियामना सखंगनरबा मियोय कयानासु लांथेंग असदा माय पांगनबगिदम आकाशवाणी इम्फालगी ई पाउगी खुथांगदा मिपुंग खुदिंगमंगना अराइबा थोंग अहुम फेस मास्क उपा अमगा फुट तरुक लामना लैनबा माय मिट अमदि खुद सातोइन हमदोक्तुना तरुतनान थमनबा अपील तौरी सगनायरेबि काबुई फिल्म एक्ट्रेस नौमी कामैना मियामदा अपील तौरी मयामबु नौमी कामैना खुरुमजरी मलेमसिना लेपल लेतना संदोरा इबा कोविड-19 की लाइचत असिदगी ngakthoknaba अखोइना नियम खरा ngakna चनमिनसी युमदगी मपान हेक थोकपगा मास्क सोइदना उपियु मी अमगा की मरक्ता फिट तरुक की सोशल डिस्टेंसिंग सोइदना थंबियु सपोर्ट सिजिनदुना खुद सा सेंगना हमदोक्सी हौजिक फाउगी ओइनदी चप चाबा वैक्सीन पुथोरक्तबगी मरमना इसा ना सेक्सिन बतना पेंडेमिक असिदगी ngakthokpa ngamgani हौजिक मपुंग ओइबा पाउ लेबाक असिगे योट की मिहाइना खंगनबा सरदार वल्लभभाई पटेल की 95 सुबा मपोकमन पालन थौरम राष्ट्र एकता दिवस ngasi राज्य असिदसु पांगथोखि इम्फाल अहानबा मणिपुर राइफल्स की पेरेड ग्राउंड दा पांगथोखिबा नुमित असकी पालन थौरमदा मुख्यमंत्री एन बीरेन सिंह हाई सरदार पटेल लेबाक अपुनबा सक्तम सागतपदा अचौबा थौदांग लौखि मुख्यमंत्री हाई नुमित असि पालन तौबा असिना लेबाक असिदा तोंगान तोंगान बेखेनबा क्या लेदुनसु एखोगी लुसिंगमा क्या की खुदुंग इंदुना अपुनबगी सक्तम सागतपा ngammi haibadgi paudel mipung khudingda piri mahakna hai rajya sarkar na suching amsun tapaki marakta khenaba lehendana rajya sinba thungna chakhotnabagi thorang kya paikhatle covid-19 ki matangda mukhyamantri hai laiset asi khudong chadab kya mayok najarabasu mahaki sarkar na chakhot thorang thabak kya paikhatle laina asi sandorakpa thingna bhonaba rajya sarkar na tongan ba civil society organization singa khosamna thabak paikhatle masigi matangda anoba SOPM athu matangni manungda puthok lagani थौरम अदुगे सरुक अमा ओइना मुख्यमंत्री रुसिंगदुना लेबाकी अपुनबा सक्तम ngakna wasak chulongminaki मुख्यमंत्री ना मास पास पेरेड अमगे सलामी सु ओखि सेनापति डिस्ट्रिक्ट एडमिनिस्ट्रेशन असु जिला असकी मिनी सेक्रेटरीट कॉम्प्लेक्स ता राष्ट्रीय एकता दिवस पालन पांगथोखि जिला अदुगे डेप्यूटी कमिश्नर टीएस किरण कुमार लुसिंगदुना राष्ट्रीय एकता दिवस के वाsak सु लौखि तेनुपल जिला तसु जिला हेडक्वार्टर्स ता डेप्यूटी कमिश्नर राजकुमार अमदि एसपीटीएस विक्रमचंद्र लुसिंगदुना राष्ट्रीय एकता दिवस के वाsak लौखि All Jiribam Working Journalists Union की नौना साब ऑफिस बिल्डिंग मुख्यमंत्री नथोमन बिरेन ngasi संगाख्रे मुख्यमंत्री के कैबिनेट हॉल की वीडियो कॉन्फ्रेंस खुदाना संगाखिबा थोरम अदुदा वा ngangbada मुख्यमंत्री हाई जिरिबा मसी मणिपुर की लम ओइजरबसु मतम कुइनेदगी थौसाबिना लेरलबा जिला अमनी मफम मसिदा थबकी पोस्टिंग ताबबु कर्मचारी सिंगना पनिशमेंट पोस्टिंग हानि लौनरमी अदुबो हौजिक पालिबा सरकार से लाकपदगी जिरिबा मसी राज्य असगी मरु ओइबा मफम अम ओइरक्ली मुख्यमंत्री हाई कोविड-19 मतमदा मपानी राज्य सिंह पंदुना लेनबा मणिपुरी मचा लिसिंग निफु यांखैरोम जिरिबामना गेटवे ओइदुना पुसिलकी मखोय पुसिलकना बहनबदा जिरिबा मियाम लौखिबा थौदंग अदुबसु मुख्यमंत्री ना थागत फोंदोखि नेशनल हाईवे सिंह लंबी सपा याद्रब मतमदा राज्य अस अवाबा क्यामरु मायोकना रम्मी अदु हौजिकती जिरिबाम फावो रेल लंबी लाग्लबनिना मसी अवाबा असि खरा मखैदि साफरे रेल लंबी अस इंग्लिश अनि कुनिथे फावोददि इम्फाल जरुकलबा लेयाय हैना पानरी जिरिबामदा लेरिबा मीडिया की इसिल एनाउसिंगना जिला आसिबु साखोट मैकरमदा पुरखतनबा होनबदा सरकारगा पुना चनमिनरबदि जिला आसिदा अहोंबा क्या पुरकपा ngamgani नौना साब ऑफिस बिल्डिंग संगाबगी थोरमदा फॉरेस्ट एंड एनवायरनमेंट मंत्री अवांगबो न्यूमाई सोशल वेलफेयर मंत्री ओक्रम हेनरी एमएलए सिंह सबश्री डॉक्टर सापम रंजन सिंह एस डिंगो अमदी ऑल जिरिबाम वर्किंग जर्नलिस्ट यूनियन की प्रेसिडेंट ngatem बिश्वजन सिंह बसरु याखी मुख्यमंत्री नथोम बिरेन सिंह राज्य असगी मयामदा प्रधानमंत्री ओइरंबी इंदिरा गांधी वाखलोन तुंगिंदुना
लेबा की अपुन की सकतम ngang na wasak launa ba hairi Indira Gandhi laikhidabi kumon ga mari laina ngasi Imphal ki Secretariat South Block ta pangthokiba Rashtriya Sankalp Divas ki thorom da wa ngang bada Mukhyamantri hai leiba ki apun bi saktam hene sesil hana ba hona ba loina na aikoina miyam gi punchi ki thak wangkat ana ba hona ga dabani malem gi sakhol ba leibak singa changdom na ba ngamna ba kunai kanglo khudimak thong manana sakhot minana ba hona ba akan mi yeng sangna ba su Mukhyamantri na hairi mak na hai santi ama sutang du leita ba phibam leiraba matam da ta lamdam ama sakhot ma ngamgani mak na hai hingsa na tonga tangan ba kanglop singam rakta ungkhat na ba madi bab ta na da bagi phibam thuan bana santi oina wari watai sana ba haibesina wato khuding maki warishin oifam thoi समाज की कांगू की मियोसिंग अमदी खुंगंग की मियाम की हिंबगी थाक वांकट हनबा मखोय की फिबम फगत हनबा हाइबसिदा सेतो फिरे ओइगदबनी आदुना मानव समाज अम सेमदना सोथरिबा भारत को हानना खुमांग सौक्सिन खरबा मालेम गे तै लैबाक सिंगा मानव थाकटा पुखनब होनबदा अखोय इथो ओइगदबनी पीस हाइबसे लेरकांदा चखो थोरांग की थबुक सिलाकपनी अदुना खोय हानबदा शांति पुरंगनबा खोय पुनमक लेमिनारिबा irrespective of caste and religion communities खोय अंडरस्टैंडिंग तो मिनबा मथुक ताई aduna laikhidrabi Indira Gandhi gi phidamin duna koi laibak si ama toibagi wakhal dunga si sesin hansi aduga lahona koi wasak loksi aduna hena kanba hena sakti laiba punamak punung si sanana tawba ngamba laibak ama ohensi Tharomni da wangang bada upa Mukhyamantri Waijoy Kumar Singh hai Indira Gandhi ekhoi electa laitraba su ma ki laibak ki ma kathok amadi ma ki awang bathake wakhalon adubadi pumna mangna ning singli mak na hai miyam gi seba tawnu chong thorak le balusing basingna kathok gi wakhalon chen gadabani leibak asida ngasi uriba chawkhatpi thawong kaya asi mamang da leiram balusing basing adugi kathok gi mapalani haina sumangna makha takhi tharom da mantri singh MLA singh amadi awang bathaki official kaya su saru yakhi Imphal Congress Bhavan da Josada Balabai Patel gi samani phu manga suba mapok kumon numit palan thorom amadi Indira Gandhi laikhidabagi kuntra taruk suba kumon thorom pangthokhi thorom duda MPCC gi president Moirangtham Okendro na lusingduna laibaki apun mi satam ngak poda ekhoi punamaki asubo thodang lai haiba wasak sulawminaki thorom duda AICC in charge Bhakta Charanda CP lusingba Okram Ibobi Singh MPCC gi chief whip Govindas Konthau amadi dolri karmi kayana saru yakhi Manipur danga si mera hausong wi thorom pangthokre Imphal sana kun utra sanglen na pangthokiba mera hausong wi thorom da ining thosana jobalai siam amadi singining thau kyan masin mana oibagi nungsi sana bagi mari hena sesil hanaba potlan bagi thorom pangthokhi sire sana jaubana mera thawsu singkhatki numit asiga mai lenana BJP Manipur Pradesh ni piba pauzil da hai kumai asina singa musu tampa ke lamde leriba miyamgi mausadi layaklaba mari adu hena sesin halagani tabiriba pawasi Akash Bani Imphal dagini Manipur danga si COVID-19 anoba case ani kuntra lakpagalo na apunba positive case masing dising tarani pang nasangwa ani shure Rajik Haksel Vibhag na thokpa cherwala madahai hokiba pung kunmari da miyoi mari sikibagalo na COVID-19 positive obe sikiba migi masing sama humpuni pan shure Nangna positive okimi sing adugi manung da Imphal West ki marpu mari Imphal East amasung Tamenglong dagi kontra matoy Churachandpur dagi tara manga Thobal dagi tara Bishnupur dagi nipan kasing amasung none dagi taret yauri Imphal West ki nauria pakhang lapa kendri manung senba mongsange de leba tongan ba sangsa jeng punsilaga semba mongsange kan ba apun baluk na sindo na ngasi COVID-19 lai setegi nga pangthok na ba pandam da ekhoi COVID-19 mai thibe pire chai ba miyang ki khongchat ama sat kre khongchat aduda sama ma panchuba CRPF ki commandant Vinod Kumar hanagi MLA RK Anand yaw na miyoy kiana saru yakhe Leibag asigi miyam COVID-19 ringang thok na ba tangay padusana kalon singang na sana na ba Pradhan Mantri Narendra Modi na tha asigi nipan haudoki ba jan andolan campaign Manipur ki tongan pham da supak sana chathari campaign eski manung da miyam gi lusing ba amadi lam kera saknai ra ba miyoy singna laiset asigi ngal thok na ba tangay phadaba sana kalon singang na sana na ba lep na appeal tarokli Sandel ADC gi member Lamboy Gangte na piba jan andolan gi appeal COVID-19 gi laina singak thok na ba mi pom khuding mak yum dagi het thok pa mask opio social distance 6 feet thambio ahum subada sabon na natraga hand wash phajana chamthok piro matam khuding mak da hand sanitizer si na biu kari gumba hakchang amak top sor hon ba wa ba natraga kok chikpa lai ho ho ba thok pa taradi khoi digi nakpa public health government health center da RAT rapid antigen test thok piu Manipur da hayang sin ku kimizo kanglu ke law lok pa matungi kumai kut pangthokani
COVID-19 yengduna kumsi sahi ki oinadi thoroma se mahok pak jana pakthoklaroi state level celebration committee ne singduna mangmungte ki oina kumai ase haing imphal ki kuki inda pangthokani kumai ase ga mari lenena rajapal Dr. Nazma Heptullah Mukhyamantri N Biren yaungna lusingba kaya na miyamda mapung oina kuki sin mizo kaunglup singda yaifa paujel piri maki paujel da rajapal na hai kumai asina sanskriti oiba maru oibudu utpada natana lam koiba myangi puning chingchinba su ngamli kumai asina tonga tonga kaunglup singi marakta santi nungsi chanaba maru mapang oiba amadi masin mana oibagi mari hina sesil hanabagi paujel sandolagan haina rajapal na maki paujel da hairi maki paujel da Mukhyamantri N Biren hai kumai asina raja asida tonga tonga kaunglup singna masin mana oina punna nungsi chana leminabi thawang utli kumai asi pangthobna raja asida khundariba tonga tonga kaunglup singi marakta santi amadi saukhatpa purukpada natan amata oibi wakhalon hina sesil amada mating oigani haina su Mukhyamantri na hairi maki paujel da Manipur Vidhan Sabha Adhyaksa Yungnam Khenchan hai kumai asi lorok pantha loibagi isorbu thakutuna pangthokpani kumai asina lakpada raja asida wata padaba amadi nungai epe purak oiresanu Tribal Affairs amsung Hills Mantri Bungjagin Baltena su kumai asiga mari reina piba paujel da hai kumai asina mamangda soina kiba kya kauthokna dona madi ngakpi baga loina na santi oiba amadi sakhatpa Manipur ma purangna ba pona honai mine wakalon pauhalle Works Mantri TS Besosine piba maki paujel da hai kumai asina raija se kanglu khuding maki mari hena sasil handor lamdam sida sakhatpa purap oiresanu Lok Sabha ki MP Dr. R.K. Ranjana kumai asiga mari leina piba maki paujel da hai kumai asina lamdam sida khundari ba Horok manaba kangbu sing oiba apun bagi platform sangatuna amata oiba ki saktam sagat pada chauna mateng oiragani All India Trade Union Congress lengkhat ki bagi sama suba kuman palan thorom ngasi Imphal biti rota leb irabot bhavan da pangthokre Sangnai rab ai ba sagol se Indra Kumar lekhida bada rupamal chetan awab phongdokre mangna lekhida bada Manipuri Sahitya Parishad jiri bamna so awab phongdokli Akashbani Imphal dagi pau tabiri Pradhanmantri Narendra Modi na laibak asta santi amsung sakhat progna bagi dama pona hona minana ba amad ek Bharat Shrestra Bharat ki pandam adu phangbang ngamna ba hona na ba miyamda appeal tauri Gujarat ki Kerabia da leba Statue of Unity da pangthok Bharat ki yot ki mihai na khangna ba Sardar Vallabhbhai Patel ki samgani phumanga suba mapokuman palan thorom da Rashtriya Ekta Divas ke peta wangang bada Pradhanmantri na hai terrorism thengna bada mara laitaba punsi kya longki Malayam da santi amdi sakhat progna bagi dama puna hona mina bhai basi tangai fadi haina so Sri Modi na phongdokhi Sri Modi na hai sarkar na lawmi sinmi sing amdi laira basing yaifana ba thaba kya paikhatuna makhoibu masa marom do lepsa ba ngamanna ba honari mak na hai ngaksel gi lamda sulaiba asigi mipal tangda ba lamdam am ohena ba honari leiba ga sing ngamkhai lamdam sing sakhula na bagi damak lambi thong amdi tanel kya semgatli corona laisa thengna ba mangjal thabi mi sing bu Pradhanmantri na thagat pa phongdokhi Pradhanmantri na Rashtriya Ekta Divas Perecho Yenki Thoromdu da Mahang Ekta gi wasak su lauki Madugi mamang da Pradhanmantri na Kerabia da leba Statue of Unity da laikatun ikai kumna bu utki Pradhanmantri na hana ki Pradhanmantri Indira Gandhi ki kontratruk suba laiki deba ki kumonda maki mapam da ikai kumna bu utli Sarkar na hairi leba asta COVID-19 nagi parapi sang sa da marpudramatoi dasmik ahum mari yaure hoki ba pung kumari da COVID ki anaba lising nyangkhyam pan hena na ba fakhi Haksel Mantralay na hai laibak asta hauji laina asta gi phaki mi gi masing lak mundramri lising kuthani to hele hauji laibak asta active case ki masing as apun ba positive case ki sada tare dasmik amataru khaktamak oire hauji active case ki masing na lak manga lising marphuni thoini Hoki ba pung kunmari ano ba case lising ni phuni panchani humpumai thena khibaga loina na laibak asta COVID-19 apun ba positive case masing lak marphuma toy lising kuntra tare hele Haksel Mantralay na hai hauji laibak asta COVID-19 risibagi sangchat ama dasmik mari mapan oire masi malayam ke laibak singa yengna bada khwaidagi hanthaba sangni Loishilakpada COVID-19 ngakthong no face mask upa foot taruk lamna na leiwa khut chamde mai mit taru tanan thamba haiba asama thong ahum masi ngangna satpina amu hananing singjari aroi bada maroyo pau amuk hana Manipur du ngasi laibak ase yot ki mi haina khangna ba Sardar Vallabhbhai Patel ki samani phumanga suba mapokuman palan thorom Rashtriya Ekta Divas pangthokhi Mukhyamantri N Biren hairi COVID-19 awaba mayong najarabasu maki sarkar na sakwa tharong thabak kya paikhatli Pradhanmantri Oirambi Indira Gandhi wakhalon tunginduna leba ki apun bagi saktam ngangna wasak lawna basu Mukhyamantri na hairi Manipur da ngasi COVID-19 gi anoba case sani kuntra lakpaga loina na apun positive case masing lising tarani pan sangwa ani sure Pradhanmantri na laibak asta santi am sakhar purak na ba amadi ek Bharat Shrestra Bharat ki pandamadu phangbang ngamna ba puna hona minana ba miyamda appeal tauri amasung laibak asta COVID-19 nagi pharapagi sangsa da marpudra matoi dasmik ahum mari yaure pauloi jari